नुपा अमसुंग नुपीगी मरक्ता चेनगदब गुण अनी खक्तंग हाइजगेबा नुपीदी मसक फजदब यादे अदुगा नुपादी पैसा पाइदब यादेबा नुपाना नुपी मसक थीबा पामदे अदुगा नुपीना नुपा लाइरबा पामदेबा नुपीना नुसिनारबा तुंगदा अखोइगी नुंगाइजद्रिबा पेनाजद्रिबा अदुगा कपलिबा मसिगी मरमसे करिनो हाइबदा मखोइ अहेनबा थीरिंगाइदा माबु थमोइसिंगना नुसिजबा मियोय अदुदी अदु मिराइबिरमदगा चटखिगनिबा मरमसिना लाकदबा मतमदा कप्प खक्ता नंगनिबा अखोई अगांग ओइरि मतमदा येंगबा अखोई नुपासिंगसे मागी ममा मपासिंगसे ना फूरा चैरदुना तौगनिबा करिगुम्बा नंगना लमहेनबा थबक अमा तौरुबदा करिगुम्बा मखोइना नुंगाइदबा थबक अमा तौरुबदा फूना चैदुना तौगनिबा अदुगा अखोई नुपाना अखोइना पाखंग फाराबा तुंगदा इमा इपाना कैदोंगैदा अखोइदा फूरोइ चैरोइबा मरमदि मखोइसु ताइबंग पालगी अवाबा नुंगाइबा ताइबंग पालसे मखोइ उरबनिबा लोइना थेंगनरक्लबनिबा मखोइ ग्यान तारेबा इचासे हौजिक्ति चावे अइना फूद्रबसु ताइबंग पालगी चटनाबी अवाबा नुंगाइबा मसी म्यामसे थेंगनरबा तुंगदा मसादा दुम अवाबदो फंगलगनि हाइदन खुद थारुबगी मथौ तादेबा अइ ngasi म्याम योफमदा ए वारी मचा खतंग लेजरकेबा मसिगी नुपासे येंगोबा मसी मसक फजद्रा मसिगी वारी असे असेंगबनिबा मसिगी नुपासे मागी नुपी अमगा यामना नुसिजबनिबा नोमदी नुपी अदुना लैरिबा युम अदुदा युम मई चाकपनिबा मसागी नुपासे खंगलेबा मागी नुपी असे मयुम मनुंगसिदा लೈ हाइदुना नुपासिना चटलगा नुपी असे युम अदुदगी कनबनिबा कल्लबतुंगदा नुपासेदी मईना चाकलदुना मागी फिबम असे असिगी येंगोबा सिगी फिबम असे ताबनिबा मतम खरगी मतुंगदा अखोइगी नुपी असिना नुपादुदा लुहोंबगी दमकता लैमिनबगी दमकता यारक्तबनिबा मसिगी पिकलबा वारी असे मसिदैसिदे खंजनिंगा हाइबसे करिनो हाइबदा अखोइ पुंसीदा sak haiba sakse khoi punsida nang fit oina leiba haiba se masisu yam mathau taiba nangonda taukiba nangna taubikiba myam singba miyoi khudingmak oina kawkiganiba nangna perfect oidabada adugo wari amagana ekhoigi nupa amaga nupi amaga mkhoi ani se yamna nuksinabaniba nupi asina matam pumbada mangona mobile da message da I love you haiba wahi se masi khakta du thaduna leibaniba Masai nupa se boring sureba magi I love you haiba nungsi haiba wahi se taman badagi mana haiba niba masai nupi asina nang aigi nungsi bo nang sauraganu ai lale adum haiba niba masai nupa asina nang lale adu nang kaidogi haiba no nang lake haibo haiduna haiba niba ko duwa masai nupi asina hojikti ai ahing se yamna thengle ai matau karamna lakani lamye se su yamna lapi haiba niba ngamoidabo oiragadi thamu hairaga nupa asina phone se switch off tawraga thamkhibaniba thamlaba tungda nupi asing ha khantaraba kanda mana saigi nupa adugi mayum chatna lakpaniba lakpa asida lambi lam khangda saigi nupi asigi maningda phattaba miyoi kya ama tanarapaniba saigi nupa ase mana phone switch off tawraga tunghiba ado mana mikap thurokpada phone ado hangna yengbada message kya ama leirambaniba saigi message aduda kari iramni haibada Igi nuksibo, ibu kan biru lao, igi maning da miwai pattaba kya ama tanaduna leire haiduna. Ngasai nupasina as masigi angau bisidi hairaga. Chien baniba, chielaba kanda lambi da ngasai nupi ado. Taduna leiram baniba, ina puntai tairaga. Aduga nupa aduna nupi ado, puraga hospital da thamleba. Hospital da layang laba tungda, mana isori mamanga kuram baniba. Hey so, igi nupi asitang pahanbiyo. Aigi nupi asimu pahanbiyaba. Ay mabu luna chana tauna thamgani magi awat apun magi yengin punchi chupa mabu luna chana thamgani mabu kaidamoi da wahaloi mabu kaidamoi da kaphaloi haiduna nijabani masigi piklabo wari ase masidi se tamjidinga ase karino ibada ekhoi mioi base ekhoi da lairiba ekhoi da hojik phangliba myam sing da benthok deba ekhoi da lairiba ekhoi da phangliba nungsiba bu khangde ama bu khangde masina inaktagi lapthok khaba tungda nangna kanagumba kanagumbi amabu yam thamoi singna nungsireba matam aduda miyoiba adugi mamal nang masak khangloiba miyoiba aduna nangonagi lapthokna chatkhaba matam aduda khaktada miyoiba adugi mamal amasung magun masak khanganiba maram asina matamna leiringaida nangonda phangliba nangonda piriba isona nungsiba miyam singdo madu luna jana taho So guys, thank you so much. Ngasi ki wari ase mata ase da loisin jarage. Miyam na wari ase nungai da thoklagadi aigi channel ase subscribe to kaubirangwan. Matam puma da masigum wari kya ama puduna lakpa ngamboi jage thangra se gi mathang gi video da matam adu phawba gi damakta kainarasi. Bye bye.